ngasi numidang wiram da phonggiba kangli paki mera pausena headlines oiduna phongli mitai singna schedule tribe ta sanba yaroi haina ansamna governor da memorandum pisinkhre manungoi ba warol pathok sari taminase all naga students association ansamna mitai singna schedule tribe ta sanba yaroi haina governor anusia ukie da memorandum pisinkhre memorandum asida ngarang governor na sanapati da satuna mafam adugi tongan civil society organization sing mairoi lupsing amadi nupi lupsing unabagi khudong chawa lauduna ansamna pisinkhibani governor ga unakhiba aduda ansam gi president m luikang lokson amade ansam gi general secretary angte sang maring anina khutnek piduna memorandum adu governor da hakthengna na pisinki governor da pisinkiba memorandum adu da pallibadi schedule tribe haibasi sotharaba purup kanglup amabo yokhanaba amadi ngaklau pinaba indian constitution gi sana kanglon amani mitai sing asisu tribal ama oina horopagi wari lefam toi makogi civilization asidi kuntra homdoi 80 dagi hauraga sahi lising ani henbagi pawari leijaba purup amani asiguma purup amana kunmathoi suba sahi sa yorokpa matam masida schedule tribe ta sannaba dabi torokpa haibasi maram chate masi tribal singgi hakmat pani maduna mitai singdo schedule tribe sanba sunya yaroi haiba wafamso yauri makhataba pawse su kanglei paki mera pawse na phongli rasmi na best actor female tarakle north east ki film industries hena khumang sausin abagi wakhalonda am televisions private limited na sinduna assam gi jorhat stadium da tha asi ki taraturuk irai numita pangtho khiba parak sene award lisingani kunmari gi category 39 gi manung channa mapari arts production gi banner gi makhada dania koijamna puthokpa Biz Gupta Laisram ne story screenplay amadi direction piba bamoni bema film da saknai rabi actor Rasmi Sorokai bamna best actor female gi mana phangkhre hairi film asida Kaiku Rasmi Silhaiba amadi Somana Singba maru oina actori hairiba award asi Parak News and Rangoni na sahi khudingi film industry bu hena chawkhana ba khodol tambani hairi